Sathariba Tokyo Olympic da India gi ahanba oina gold medal fangkiba Neeraj Chopra da Manipur ngakna lupa crore amagi selgi mana piragani haina lauthokre selgi mana pibagi waribasi ngasi numidang Chief Minister N Birena mayai tangba loduna Chief Minister Secretariat ta pangthokiba State Cabinet mifamna lokibani Cabinet mifam aduna Haryana masa Neeraj Chopra na gold medal fangpada amata oina haraubasu fangdoki panbayai Tokyo Olympic asigi athletic event ama oriba javelin throw da Neeraj Chopra na meter 43.9 langduna sahi sama sang ngairakpa gold medal asi phangma ngamkibani gold medal gidamak Neeraj Chopra yauna Czech Republic ki Wesley Viteslav amasung Germany gi Julian Weber ga akan balamba tawnaki ahumsuba round da Neeraj Chopra na meter 43.9 sana langduna makok thongduna satki aroiba attempt fawbuda Neeraj ki meter 43.9 yauna kanagumba amatana langba ngamdabadagi Chopra na athletic da India gi ahanba gold medal asi phangki masiga tharga India Tokyo Olympic medal tally da punna medal taret fangduna nipu taret suba mafamda leiri